ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ episode 4 ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯔꯤ꯫ ꯁꯣꯝꯗ ꯖꯤꯇꯦꯟ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯁꯪꯕꯥꯅꯕꯤ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯀꯨꯏꯔꯛꯑꯣꯏ ꯍꯥꯏꯔꯒ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯔꯛꯏꯗꯨꯕꯣ? ꯖꯤꯇꯦꯟꯅ ꯌꯥꯔ ꯇꯧꯔꯤꯅꯦ, ꯍꯜꯂꯛꯄꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯗꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯎꯔꯦ꯫ ꯑꯗꯣ ꯉꯁꯤꯁꯦ ꯏꯁꯥꯁꯦ ꯈꯪꯌꯥꯡ ꯌꯥꯡꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯈꯪꯌꯥꯡ ꯌꯥꯡꯉꯤ꯫ ꯖꯤꯇꯦꯟꯅ ꯑꯃꯨꯛ ꯑꯉꯥꯡꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯁꯪꯕꯥꯅꯕꯤꯅ ꯐꯃꯨꯡꯗ ꯁꯥꯟꯅꯍꯧꯕꯅꯦ꯫ ꯖꯤꯇꯦꯟꯅ ꯑꯃꯨꯛ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯥꯛꯇꯣ ꯊꯣꯡꯅꯕ ꯇꯧꯔꯣ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯦꯛꯃꯣꯛ ꯂꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯖꯤꯇꯦꯟꯒꯤ ꯁꯥꯖꯠꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯎꯕ ꯍꯧꯔꯛꯏ꯫ ꯁꯪꯕꯥꯅꯕꯤꯅ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯁꯨ ꯊꯦꯡꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏꯁꯤꯕꯣ? ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯦ꯫ ꯌꯥꯍꯧꯕꯒ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯈ꯭ꯔꯅꯤ꯫ ꯑꯣꯐꯤꯁꯇ ꯆꯠꯂꯤꯔꯥ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯖꯤꯇꯦꯟꯅ ꯅꯨꯄꯤꯗꯨꯅ ꯀꯩ ꯈꯪꯒꯦ? ꯋꯥ ꯆꯕꯦꯡ ꯆꯕꯦꯡ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ꯫ ꯑꯩꯅ ꯆꯠꯂꯤꯁꯦ ꯊꯕꯛꯅꯤ꯫ ꯊꯕꯛ ꯆꯠꯇꯅ ꯑꯩ ꯀꯗꯥꯏꯗ ꯆꯠꯇꯣꯔꯤꯒꯦ? ꯆꯠꯂꯣ ꯑꯉꯥꯡꯗꯨꯁꯨ ꯁ꯭ꯀꯨꯜ ꯊꯤꯜꯂꯨꯆꯣ꯫ ꯑꯩ ꯉꯁꯤꯗꯤ ꯑꯉꯥꯡ ꯊꯤꯜꯂꯝꯕ ꯅꯪꯉꯔꯣꯏ꯫ ꯁꯪꯕꯥꯅꯕꯤꯅ ꯑꯃꯨꯛ ꯑꯣ ꯐꯔꯦ ꯐꯔꯦ ꯂꯦꯡꯕꯤꯌꯨꯔꯣ, ꯏꯆꯥꯒꯅꯦ ꯑꯩ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ꯫ ꯖꯤꯇꯦꯟꯁꯨ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯪꯕꯥꯅꯕꯤꯁꯨ ꯁꯥꯎꯅ ꯃꯆꯥꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯜꯂꯤ, ꯍꯩꯃꯥ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ꯫ ꯑꯕꯣꯛꯁꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦꯅꯦ꯫ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯞ ꯑꯝꯇ ꯊꯤꯜꯂꯨꯏꯒꯦ, ꯑꯗꯨꯒ ꯀꯩꯅꯣ ꯑꯝꯇ ꯍꯪꯕꯤꯔꯨꯒꯦ꯫ ꯁꯪꯕꯥꯅꯕꯤ ꯃꯆꯥꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯝꯂꯒ ꯃꯌꯨꯝꯗ ꯆꯪꯗꯕ ꯃꯈꯩ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯕꯣꯛ ꯉꯁꯤꯁꯨ ꯅꯨꯡꯁꯥ ꯌꯥꯏꯕ ꯊꯣꯛꯂꯛꯑꯝꯃꯤꯔꯣ? ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯏꯔꯥꯡ ꯃꯇꯥꯁꯤꯗꯅꯦ ꯅꯍꯥꯟꯈꯩ ꯑꯕꯣꯛꯀ ꯄꯨꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ, ꯐꯝꯃꯨ ꯂꯥꯎ ꯁꯤꯗ꯫ ꯑꯕꯣꯛꯁꯨ ꯅꯈꯣꯏꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦꯅ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯅ ꯁꯣꯟꯕꯒ ꯆꯠꯄ ꯉꯝꯗꯕꯒ ꯅꯈꯣꯏꯅꯁꯨ ꯅꯣꯡꯇ ꯂꯥꯛꯇꯕꯒ ꯏꯊꯟꯇ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯒ ꯐꯝꯂꯤꯕꯅꯤ꯫ ꯁꯪꯕꯥꯅꯕꯤꯅ ꯑꯕꯣꯛ ꯅꯪꯒꯤ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯆꯥꯒꯦ? ꯆꯥꯛꯁꯨ ꯊꯣꯡꯕ ꯉꯝꯃꯝꯃꯔꯣꯏ, ꯑꯩ ꯑꯕꯣꯛꯀꯤ ꯆꯥꯛ ꯄꯨꯔꯛꯀꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯂꯧꯔꯨꯔꯅꯨ ꯑꯕꯣꯛꯇꯤ ꯀꯨꯏꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯏꯃꯨꯡꯗꯨꯗ ꯀꯔꯤꯃꯠꯇ ꯇꯥꯗꯕꯅꯤ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯐꯛꯁꯤꯃꯒ ꯏꯜꯂꯤꯕ ꯐꯤꯁꯤ ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯩꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯒꯦꯗꯅ ꯇꯧꯕꯅꯤ꯫ ꯅꯈꯣꯏꯕꯨ ꯏꯃꯨꯡꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯣ? ꯃꯥꯏꯕꯤ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤꯕꯗꯣ ꯅꯈꯣꯏꯅ ꯃꯥꯕꯨꯗꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯣꯏ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤꯀꯣ꯫ ꯅꯈꯣꯏ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯧ, ꯅꯛꯁꯤꯟꯅꯒꯦ ꯈꯛ ꯈꯟꯒꯅꯨꯀꯣ꯫ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯐꯥꯗꯨꯅ ꯊꯝꯕ, ꯂꯥꯏ ꯐꯠꯇꯕ, ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯁꯥꯟꯅꯕ, ꯌꯥꯝꯅ ꯍꯩꯕ, ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯕ, ꯃꯁꯥꯒꯤ ꯃꯍꯩꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯃꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯅꯄꯨꯔꯣꯏꯕꯒꯤ ꯍꯟꯇꯛꯇ ꯗꯁꯥ ꯌꯥꯝꯅ ꯇꯥꯒꯗꯧꯔꯤ꯫ ꯅꯈꯣꯏꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒ ꯊꯪꯅꯕꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯃꯌꯨꯝ ꯁꯨꯟꯗꯔꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯩꯕꯤ ꯃꯥꯏꯕꯤ ꯑꯃ ꯂꯩꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯥꯟꯅꯧꯀꯣ꯫ ꯁꯪꯕꯥꯅꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯄꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯇꯞꯅ ꯐꯝꯊꯩ, ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯛꯏ, ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯛ ꯆꯥꯗꯨꯅ ꯍꯤꯡꯕ ꯉꯝꯃꯤꯕꯖꯥꯠꯅꯣ? ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡꯁꯤꯅ ꯀꯔꯤ? ꯃꯁꯤꯕꯨ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯥ? ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨ ꯂꯥꯛꯂꯨ ꯌꯥꯄꯣꯟꯇꯦ꯫ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝ ꯀꯤꯖꯔꯛꯑꯦ꯫ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯍꯜꯍꯧꯕꯅ ꯐꯔꯗ꯭ꯔꯥ? ꯅꯠꯇꯦ, ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯍꯟꯗꯛꯇ ꯑꯩꯕꯨ ꯗꯁꯥ ꯇꯥꯒꯗꯧꯔꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯀꯔꯝꯕ ꯗꯁꯥ? ꯁꯪꯕꯥꯅꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯃꯌꯥꯝꯗꯨꯅ ꯐꯨꯟꯕꯪꯅꯅ ꯂꯩꯔꯤꯉꯩ ꯃꯥꯏꯕꯤ ꯌꯥꯏꯕꯤ ꯁꯅꯥꯅ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ, ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯤꯔꯝꯃꯤꯅꯣ ꯅꯨꯡꯊꯤꯟꯁꯤꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯁꯪꯕꯥꯅꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯥꯈꯠꯅ, ꯑꯍꯥ ꯀꯩꯕꯣ?
Mamangda Yaibishana leptuna lerambaduda Sangbanabi amuk hena masadu pakatna latlat tawna khumlai. Kai thabaki lakpibano tamusu thabak halaktriye. Yaibishana na aise laigi thawa ma chatlubani ada lambi thuena changakpani se laida kalakpa hairukni angang da pijo haiduna lala to na yom liba sem komla adu puthokuna pirai. Sangbanabi su haifet noksen naraga pirak libadu lausilli. Yaibishana na adudi ayamu chalukhige. Sangbanabi su hoi yaubiro ai sum najahorage. Sangbanabi hairuktuda lukthaduna munna yengli. Yaibishana su matung handuna onthoktuna Sangbanabi mamit khana yengamnaga chatkhre. Ngasai hanubi aduna Yaibishanagi maramda hairakibasing adu ningsinglatuna Sangbanabi makhutna pairiba hairuktu pukhri tamna laktana langthorai. Jiten su thabak halatuna thongal-dagi machaga punna changlai. Sumang yaubaga Jitenna ai ngasi je imana bukhara pun dawsu le. Hauji fuel hongaga adum chakradabani. Nungdangi ai chak saruk amta haprono. Sangbanabi saungna kayam kuirage nangna sumaina yumdin thiningwai leitrise. Party ga sina toikibasina yumsida imai chakhak tarak lehawi habase khangbi banate. Fai magi thokpa pakleita leinarabanina aisu ai thokpa leiba bani. Jitenna hey kayana ngangido ha ai gise phagiro ai toy thabakse phagine khaliraba nachin yamna kanbrabu namwa ya thakhlakani ngasi chalo nasak kadu yeningde kadai no chakro wahai singdu haramnaga Jiten macha nupi ga punna imungna changkhre. Sangbanabi sumangde leplaga mathanta khalhoi kaino handak marak mana taroliba mong singsibo nongmata asigumbo wahaiwata sisinadaba mana adugi sumathakta aina haiba wata uru ungduna induna lakpani. Ai jingnadaba ngamde aibu maibi tanaraga yengsirane. Asumna wakhan khalingai Jiten imungdagi mafi maron hongba loreduna tholatuna hairai. Ai chale horen khra thelakpasu yai tan chadrabade ahingelakpasu yai ngasigi meeting sidi achawbani. Sangbanabi su mapuroibana thokibadu yengduna lehore. Tanjaduda machanupi Anjuna imungdagi kaurai. Mama lao ai chak yam lame megi hobiyoba. Sangbanabi machana kaurakpadu taraduna hoi mama lai hobirage. Numittu Jiten meeting ni haijinduna maibi Yaibishanagi yumda laktuna makhoi ani lona unari. Tasengnamak Jiten Yaibishanana magi thawai adubu puksum sumkhrabani. Jiten su sangsar amada tauduna Yaibishanada luptuna leikhre. Somdana Sangbanabi numidangi chak ising toklaga machanupi Anjubu manamda posinduna sumangda isai saktuna sumli. Mabukningdasu khalai. Ngasigi thabalse onthoknasu phakreda. Anghangsisu tumkhramalene. Tamoduna halatok yang wali jano. Aibu angangse phamungdu oina sumlaga amuk ngairasira. Tanjaduda kanagumba ama Sangbanabi matungda fatchen khibagi saman phangi. Sangbanabi na haima kaino hojkidubo nusi chilirane onthokna sukanba saum ama humlai sibo angangse hanamta sumnugi ye. Sangbanabi imung changatuna thongdu haifet ngasillaga machabu famungda sumli. Ngayak leraga phalangi gari aduda amuk yengduna khalli. Is pungsidi 12 makhai heledana kayada phatkhidrabu nupano asuk thengna sibau yumda hanjani khangdrise anganga aiga tani lehori habase kaimta khangdabaneba. Asumna tuminna wakal khanduna leiringai makhoi gi thongdu mathanta amuk hang amuk lonsen tawduna sanarai. Makhon adu tabada Sangbanabi mamit mana chap yungna kina phamungdagi kumtharaktuna thong adugi manata laktuna thong adu prap lonsilli. Tanjaduda chaksangdagi nupi amana kappagi khonjel ama taraklami. Sangbanabi mapuroibaga halaktabaga kibanasu kham thengle kina chaksangna talatuna koyeng yengi. Adubu kanasu leramdre thuna yangna Sangbanabi makhoigi kada laktuna thong lonsillaga machanupi bu konduna yamna pakhatna hipli. Tumduna leiramba machanupi su machinda torol lolba haurai. Ita lao nangsu sida tumse. Sangbanabi pakhatna ibema mito pango
ꯀꯩꯅꯣ ꯅꯪ ꯉꯥꯡꯂꯤꯗꯨꯕꯣ? ꯁꯦ ꯍꯧꯒꯠꯂꯣ. ꯃꯆꯥꯅꯨꯄꯤ ꯑꯟꯖꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯃꯃꯥ ꯅꯪꯁꯨ ꯂꯥꯛꯑꯣ ꯁꯥꯟꯅꯁꯦ. ꯏꯇꯥꯒ ꯏꯇꯥꯒꯤ ꯃꯃꯥꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯁꯤꯗꯤ. ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄꯒ ꯁꯪꯕꯥꯅꯕꯤ ꯃꯥꯒꯤ ꯃꯤꯠꯃꯛꯇꯗ ꯃꯩꯅ ꯆꯥꯛꯊꯦꯛꯈꯤꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯁꯤꯡꯗꯨ ꯀꯥꯔꯨꯝ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯐꯃꯨꯡꯗꯨꯗ ꯈꯣꯡꯒꯥꯏ ꯆꯟꯗꯨꯅ ꯃꯃꯤꯠꯅ ꯈꯥꯅ ꯌꯦꯡꯂꯛꯄꯗꯨ ꯎꯕꯗ ꯁꯪꯕꯥꯅꯕꯤ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯤ. ꯐꯃꯨꯡ ꯃꯊꯛꯇꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯇꯞꯅ ꯁꯪꯕꯥꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯁꯪꯕꯥꯅꯕꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ. ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜ ꯌꯧꯕꯒ ꯃꯄꯥꯟꯗꯒꯤ ꯃꯄꯨꯔꯣꯏꯕ ꯖꯤꯇꯦꯟꯅ ꯌꯨ ꯉꯥꯎꯗꯨꯅ ꯀꯧꯔꯛꯏ. ꯅꯨꯄꯤ ꯇꯥꯕ꯭ꯔꯣ? ꯑꯩ ꯍꯜꯂꯛꯑꯦ. ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯂꯥꯛꯑꯣ. ꯇꯥꯗ꯭ꯔꯣ? ꯊꯣꯡꯁꯦ ꯀꯧꯈꯥꯏꯔꯒꯦ. ꯁꯪꯕꯥꯅꯕꯤꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ. ꯍꯣꯏ ꯇꯥꯔꯦ ꯂꯥꯛꯑꯦ. ꯁꯪꯕꯥꯅꯕꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯍꯣꯕꯦ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ. ꯖꯤꯇꯦꯟꯅ ꯑꯃꯨꯛ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯤꯁꯦ ꯃꯅꯨꯡꯗ ꯀꯩꯗꯧꯔꯤꯅꯣꯕ? ꯁꯪꯕꯥꯅꯕꯤꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯇꯨꯝꯊꯕ ꯃꯄꯥ ꯊꯣꯛꯇꯅ ꯃꯪ ꯑꯃ ꯌꯥꯝ ꯀꯟꯅ ꯃꯪꯂꯨꯔꯦ. ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯍꯟꯕꯤꯔꯛꯏꯁꯤꯕꯣ? ꯏꯁ ꯅꯣꯡꯉꯥꯟꯗꯣꯔꯦ ꯉꯁꯤꯗꯤ. ꯄꯨꯡ 2:30 ꯇꯥꯔꯦ ꯋꯥꯅꯤ. ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯤꯇ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦ. ꯑꯩ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯨꯔꯒꯦ. ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ. ꯖꯤꯇꯦꯟꯅ ꯐꯔꯦ ꯀꯩꯅꯣ ꯅꯪ ꯂꯩꯅꯤꯡꯗꯗꯤ ꯆꯠꯄꯤꯀꯣ. ꯑꯩꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯒꯦ. ꯆꯠꯈꯣ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯖꯤꯇꯦꯟꯅ ꯁꯪꯕꯥꯅꯕꯤꯒꯤ ꯃꯉꯛꯁꯝꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯜꯂꯤ. ꯁꯪꯕꯥꯅꯕꯤꯅ ꯀꯞꯂꯒ ꯀꯩꯅꯣ ꯃꯣꯏ ꯇꯥꯃꯣꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯉꯥꯡꯒ ꯂꯣꯏꯅ ꯍꯧꯒꯠꯄ ꯇꯥꯔꯦ. ꯖꯤꯇꯦꯟꯅ ꯑꯃꯨꯛ ꯀꯔꯤ ꯑꯉꯥꯡ ꯍꯧꯒꯠꯄꯗꯤ ꯀꯩꯅꯣ? ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ. ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ. ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯒ ꯖꯤꯇꯦꯟꯅ ꯁꯪꯕꯥꯅꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯕꯒ ꯁꯪꯕꯥꯅꯕꯤꯒꯤ ꯇꯨꯡꯗ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯃꯤꯠꯇꯨꯁꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯅ ꯖꯤꯇꯦꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯅ ꯆꯠꯄꯤ ꯊꯥꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯃꯈꯣꯏꯒꯤ ꯀꯥ ꯇꯞꯅ ꯆꯪꯈ꯭ꯔꯦ. ꯖꯤꯇꯦꯟ ꯃꯃꯤꯠꯇꯨ ꯃꯈꯨꯠꯅ ꯑꯃꯨꯛ ꯅꯣꯏꯗꯨꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯅꯪꯒꯤ ꯇꯨꯡꯗ ꯂꯦꯞꯂꯝꯂꯒ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤꯁꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅꯔꯅꯦ? ꯁꯪꯕꯥꯅꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯅ ꯃꯣꯏ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ ꯐꯖꯅ ꯑꯝꯇ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯕꯅꯦ. ꯑꯁꯨꯝꯅ ꯁꯪꯕꯥꯅꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯁꯟꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯍꯟꯒꯦ ꯇꯧꯕꯒ ꯇꯨꯝꯗꯨꯅ ꯂꯩꯍꯧꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯁꯪꯕꯥꯅꯕꯤ ꯄꯥꯈꯠꯅ ꯀꯩꯅꯣ ꯑꯉꯥꯡ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯇꯨꯝꯃꯒ ꯂꯩꯍꯧꯕꯅꯦ. ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯍꯣꯕꯦ ꯃꯆꯥ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ. ꯖꯤꯇꯦꯟꯁꯨ ꯉꯥꯎꯔꯝꯕ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯕ ꯃꯈꯩ ꯃꯊꯥ ꯁꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ. ꯁꯪꯕꯥꯅꯕꯤ ꯀꯞꯂꯒ ꯇꯥꯃꯣ ꯑꯉꯥꯡꯗꯣ ꯂꯩꯇꯤꯌꯦ. ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣ? ꯏꯃꯨꯡꯁꯤꯗ ꯂꯩꯐꯝꯗꯤ ꯊꯣꯛꯏ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯃꯆꯥꯅꯨꯄꯤ ꯑꯟꯖꯨ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ. ꯖꯤꯇꯦꯟꯒ ꯁꯪꯕꯥꯅꯕꯤꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ. ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯅ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯁꯪꯕꯥꯅꯕꯤꯅ ꯀꯔꯤ ꯃꯇꯧꯅꯣ ꯇꯥꯃꯣ? ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ. ꯃꯆꯥꯅꯨꯄꯤ ꯑꯟꯖꯨ ꯁꯨꯃꯥꯡꯒꯤ ꯇꯨꯜꯁꯤꯕꯣꯡ ꯃꯊꯛꯇ ꯈꯣꯡꯒꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯃꯁꯥꯗꯨ ꯍꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ. ꯖꯤꯇꯦꯟ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯅꯥ ꯀꯩꯅꯣ ꯏꯆꯥꯅ ꯁꯤꯗ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯂꯥꯛꯑꯣ ꯏꯃꯨꯡꯒ ꯆꯪꯉꯁꯦ. ꯑꯟꯖꯨꯅ ꯕꯕꯥ ꯑꯩ ꯁꯤꯗ ꯏꯇꯥꯒ ꯁꯥꯟꯅꯔꯤꯅꯦ. ꯅꯣꯏ ꯆꯪꯉꯣ ꯑꯩ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤꯒꯦ. ꯁꯪꯕꯥꯅꯕꯤ ꯏꯃꯨꯡꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡꯗꯨ ꯑꯣꯛꯊꯣꯛꯏ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝꯅ ꯑꯣꯛꯊꯣꯛꯄꯤꯔꯦ. ꯑꯟꯖꯨ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯃꯃꯥ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯇꯨꯝꯕ ꯍꯧꯒꯠꯂꯤꯔꯣ? ꯖꯤꯇꯦꯟꯅ ꯀꯩꯁꯨ ꯇꯧꯗꯦ. ꯂꯥꯛꯑꯣ ꯏꯃꯨꯡꯒ ꯆꯪꯉꯁꯦ. ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯨꯃꯤꯟ ꯍꯤꯞꯇꯨꯅ ꯂꯩꯅꯔꯦ. ꯑꯟꯖꯨꯗꯤ ꯇꯨꯝꯊꯈ꯭ꯔꯦ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯨꯝꯗꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ. ꯁꯪꯕꯥꯅꯕꯤ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ. ꯇꯥꯃꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ. ꯖꯤꯇꯦꯟꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ?
ꯁꯪꯕꯥꯅꯕꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯁꯪ ꯑꯃ ꯁꯥꯔꯒ ꯂꯩꯕ ꯌꯨꯝꯁꯦ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯃꯈꯛ ꯂꯩꯕꯅꯦ ꯑꯩꯁꯨ ꯅꯍꯥꯟ ꯊꯦꯡꯅꯕꯅꯦ ꯑꯩꯗꯤ ꯍꯥꯟꯅ ꯃꯤ ꯑꯃꯇ ꯂꯩꯇꯕ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯁꯣꯜꯂꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯦ ꯂꯥꯏꯔꯃꯤꯔ ꯈꯪꯕ ꯅꯠꯇꯦ ꯑꯩꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣꯁꯨ ꯌꯥꯝꯅ ꯍꯥꯏꯔꯛꯑꯦ ꯖꯤꯇꯦꯟꯅ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯑꯩꯗꯤ ꯅꯣꯡꯃꯇ ꯍꯅꯨꯕꯤꯗꯨ ꯊꯦꯡꯅꯗꯦꯅ ꯁꯪꯕꯥꯅꯕꯤꯅ ꯑꯩꯁꯨ ꯊꯦꯡꯅꯗꯦ ꯅꯍꯥꯟꯗꯣ ꯇꯥꯟ ꯆꯥꯟꯅꯔꯨꯕ ꯑꯣꯏꯕ ꯇꯥꯏ ꯃꯥꯅ ꯃꯥꯏꯕꯤ ꯌꯥꯏꯕꯤ ꯁꯥꯟꯅꯕꯁꯨ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯍꯥꯏ ꯃꯥꯒꯤ ꯃꯍꯩ ꯖꯥꯗꯨꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯅꯕ ꯌꯥꯝꯅ ꯇꯧꯋꯦ ꯍꯥꯏ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯁꯨ ꯍꯥꯏ ꯑꯩꯁꯨ ꯃꯊꯣꯡ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯡꯗꯣ ꯑꯗꯣ ꯑꯩꯅꯁꯨ ꯆꯤꯡꯅꯕ ꯈꯔ ꯂꯩꯌꯦ ꯃꯥꯅ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯍꯦꯛ ꯌꯦꯡꯂꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯁꯥꯖꯠꯁꯤꯡꯁꯤꯁꯨ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯖꯤꯇꯦꯟ ꯃꯔꯛ ꯊꯠꯂꯛꯏ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯁꯪꯕꯥꯅꯕꯤꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯇꯨꯝꯗꯅ ꯅꯣꯡ ꯉꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯖꯤꯇꯦꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯣꯡ ꯉꯥꯜꯂꯗꯨꯅ ꯖꯤꯇꯦꯟ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯆꯠꯅꯕꯒꯤꯗꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ ꯉꯁꯤꯗꯤ ꯖꯤꯇꯦꯟ ꯃꯁꯥꯗꯨ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯉꯥꯡꯂꯛꯏ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯆꯥꯛꯇꯣ ꯂꯣꯏꯔꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯈꯔ ꯀꯣꯊꯣꯛꯑꯒ ꯊꯝꯃꯣ ꯉꯁꯤꯗꯤ ꯈꯔ ꯆꯥꯔꯒ ꯆꯠꯈꯤꯒꯦ ꯁꯪꯕꯥꯅꯕꯤꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯂꯣꯏꯔꯦ ꯊꯤꯔꯒ ꯊꯝꯃꯦ ꯑꯗꯣ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯆꯥꯛ ꯆꯥꯔꯒ ꯆꯠꯈꯤꯒꯦ ꯀꯥꯏ ꯍꯥꯏꯔꯛꯏꯁꯤꯕꯣ ꯖꯤꯇꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯆꯥꯗꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯁꯪꯕꯥꯅꯕꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯈꯔ ꯆꯥꯈ꯭ꯔꯣ ꯑꯉꯥꯡꯁꯨ ꯐꯤꯔꯣꯜ ꯁꯦꯠꯆꯟꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯊꯦꯡꯈꯤꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯖꯤꯇꯦꯟ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ